Eshing Ichao na factory Eshing Thumjinkhiduna factory Chalaiba Ngamdabadagi Non Performing Asset NPA taduna bank na yum Ingkhol Matkhiba Yabagi Phivam amada Leire haina Rima Foods ki Proprietor Laishram Rima na phongdorakli factory asida thengnari ba awaba sing asigi matangda paumi singa unaba amada Laishram Rima na hai factory asina Amazon yauna tongan ba e-commerce amadi atai pambai singi kuthangda Manipuri ki chakhau ki pothok sing asi malem senba thungna phanghanbada achoba thotang lawduna lakhibani adubu laibak thibadi chahi asigi me thada thokhiba Eshing Ichao aduna factory pumba Eshing na thumjinki Ichao aduna chahi amagi cheng taklaga ngapigani cheng taklaga yonaba thamba fau sing mangan khrei factory asida lairiba machine sing asidi insurance na cover topa maramna semjinbada awaba oidre raw materials singi oinadi fugatnaba sell leitabana maram oiraga banki EMI thiba ngamlaktabadagi NPA tare factory hingat hanba ngamdabagi awaba mayoknani cherak asida bankta guarantee oina thamkiba lammalagani haina pressure pirakpa asina maram oiraga hena awaba ama mayoknare mahusagi khudong thiba thokdok singda awaba taraba entrepreneurs singda lengak na tingbang piduna amuk hingat hanbagi khudong chaba lairabadi Rima Foods tasu khudong chaba adu bibiduna factory asi amuk hanna hingat hanbiyu loinana mapal lamda chakhau cheng thadokpa ngamnabagi tanja adu bibiyu haina bhakna lengak ki pokning chingsilakli business 2014 dagi service tawrakpani 2017 dagi department Manipuri gi department kharaga horticulture haitare moiga chahaugi maramdagi tawraga linkhatcharaga 23 gi megi dagi irangdagi maram oiraga tamna chaitharakpasina 2024 gi megi last week haitare 28 dagi ising jauna maram oiraga leiramba factory sigi structure punamak kaire amuhanna business hogappa ngamgani haibagi Hazaba mange hauji bank di hauji pressure piri loan mogi di loan singdaba ade ai income naitre isagi income naitre adugi mathakta loan singba ngamnabagi damakta property yolaga loan singadra property yolaga ai isama business tawgadra haibagi ai chamamnaba leire ai karomda chatono haibagi aigi lambe lai salaktare lamben hai ama khatang haibabu lam yolaga banki loan singba natana aigi lamben sunglai leitre mamaga aigana kadai lam yongaga mamaga aigana kadai da mung lairuni leibam su leite